अहानबदा सोर्स AIR दगी फंगम मरुइबा पांगो तहाना मैमना थमजगे बिष्णुपुर जिला की तोंगजेल मरिल हायरगा खंगनबा ऑल कासा रोड लोमदा चंगसिलगा लैबा कांगपोकपीगी मनुंग चनबा जौजांगतेक खुल मयादा ngarang nongge matungda akanba mawongda nongmei kapnakhre hairi nongmei kapnaba thaudo aduda Misi Mina Kaya yaoramba yai hairi adomoinama haujimaki oinadi makhataba pau phangma ngamdri hairi ahanbada miyamna pabiyu nainabiyu manipur gi lan gi matangda miyam gi wafam lanloi tansi lusingba khangsi zahunga tara suba World Press Foundation de me ahum numita Indian Custism Saraulangi langlau tawna safong lakhiba lansida yeknabana langoi sanchiladuna lanbung mayaidigi senthorapam su leita yekna maikaisu lekngamda yeknabasingi lanban bunker buffer zone ngaktana pungkoi question kraba tanfam sida lusingba sangdamnaba hidanabagi thawong thawda paujal paufongtana neladuna yeknabagi singsep yuduna lairi haibada aran boigadra ipai puna kalamba ngaklamba ngamkhai yauna lanthum yumkai masetana tangoi ona mangta khraba thawai kya irei pakitama kathoknari besida mobile phone gi paujal si gi khuthangda lepulebriba salu saliba phamu phamliba khuning kangatuna nakung thangatuna mit kuptaba makhai soktoktuna I paulauna nakhogi tungin libai khoise lusingwa thiribani lalaksida lamyan be hizam irabot kumba taukshinaba yaudaba asengba lusingba apongba saklotpa yong talyen tengol anigi lansida ngasi phawbdadi AIR Imphal gi MK Binodini gi mayek ruprak saisakluki khundrakpam Joykumar amadi kangbugi saisak kanada sinnani phiralasina oiri lamyan bi hizam irabona kari pamjarami karigidamak masamag yauna semkiba lup Nikhil Hindu Manipuri Masba mamingdagi Hindu wahit laukthokliba karamba tanphamda mirot ohenkhiba sai humdraga manga hinjilagnaba lusing lising nathaikibagidigi puari khangna tungi mirolgi dama khongpham kanana semlibage kanana lusinglibage lusingbadu selna singlaga oibra sinthi karam tawraga oigadra lepa khunai lusingba ngasi yeknabagi khutta maithirabagum lanjenana sathuptuna lairiba aikhoi lusingba kanagi lisingna langam phiral yungani arepa madi thamoksi adomge yumkhaibam basanta nambol laitonjam mathangdana taibang panbigi athoibidi minungsini samga kontraga matasuba minungsi haibisina amaga gi marakta langdai oiba sawraba potlamni haibiyai khudam oina mama na masa nungsidragadi yokpangamloi masa singna mama mapabu ahal oiraga nungsibidragadi yokpangamloi minungsi yorokdraba masa singna saroklaga mama mapa kya oles homna thamliba si nungsiba phorakdraba nungi thamoi panba mi su hinglibani mirakta midi oiba mi sa sumna isana isagi laining isagi culture ngakpa loinana hingliba midu kharadi dum minungsi leiradawni taibang mapuna pirakpa angakpa khudolni laining minungsi hangana khitang yengbada singmi singna hairi Jesus Christi lagi masani minungsi sawi mioi besingi damak mahakna cross ta sibiki aikhoi gi athoiba lairi Bible da mahakna hairi minungsi pokselna thalaba nungluk palisana yomlaba nangi saktam Jesus Christ urubada cross mathakta taibang thamoina kapningki masagi maral khanglaki asumna paukta phanglaba Sunday khudingi laisol toriba tola taraba singi damak cross ta pangting bada masana yana kakiba Christ ki damak natra makoina church ta pulibdo aduga karigino ona tainana khutta khulai pairaga lan hekta hauningba hekta hatningba poklibasi makhoigi lainingna ayaba pibudi oiram loi khali laining dagi hendoklaba laining laisolga loina jadraba mioi oiramgani madumangna hek haina bajani kokilamen tuhenba hainaribasi koki loina di oiram loi yadaba kangbusu adum leiramgani pambai leiram loi makhoisu khulai paibi singi mamangda sangna adum khanglamdoini kanglaisa singsu adumangai minungsi wanare amana ama thajana dabi yengsinabi hekta yorai isana lairiba status hendokpe hekta yaunare masi tawbigano ithak ikha thaksi romda mai onsinba ahal singe paukta inba haibisi mai pakpa gilamini kushi rashi tawbuna mang tharabudi tung hangani
lusing purel nahensi satna kanglun khangansi ireisa singidamak mapuna thousand bisano lan nga ko sutangai fadi mina horakpadigi defense tawbani aikoina hana horubanate yeknaba masak khangna tawbada kanana su karimata hainaroi khulai pairabani haiduna au bada hekta karan tawbadi tawbigano tawroi hena su khali lamen ma khara yoroklabasu pau phokdoknaduna pakthok sakthokhanggano to wa hekta sandori lan ngakpagi mingda over power da sel khairena masigumba si thoktanaba senabiyo migi sinsi yamna yangmani nakala maromda hekta thaikini angambana pirakani ngamdaba leitabadana kamaina pirakani misak mong yenglaga thabak tawbana fai khulngak liba lanmi singsu kari sagani government pibasu nattabanina miyamnasu kitang khanta piba fai angamba pigatabani makhoi una saba yabanati minungsi leinarabadi amana amagi mating pibada akaiba leite khudimak miyamgi muhut silibani ireibaki damaktani wakhal taminasi adomgi sanara yungkhaibam khurai khomidok ipumapa amarumdana woroisin purau sahunga taragani thoi lan gi horak phamdi khangjare yari adubu lan gi woroisin puloidi khanganbiyo yunan lenga amadi iste lenga ta haibani adu suru naisin bire kari noi khoina haidise wakhal tadre wakhal taba mi dilai aduga lan gi woroisin su purak ngambalai adubu ngamdre tawdre adudi kanano lalibasi misa miyam aikoina laibak ngakpa nati laibak ngakpa miyam gi mi lusing musing wokal amadi khalo tunggi mirul na afaba amadi fataba khanglakpa mikupta madugi afapata punamaki teksak na koigi nathak soidana lakani haijabani asengba amadi haibiro lenga na kuki ga kari arur malaibage lan asuk sangna tawhonduna misi mina awasai theng saina pibiri bise asumba asengba amadi haibiro lenga na amuk misi mina thuan birano nganu huranwa phare duga nganu du chathokrabra yunthokrabra kadaida khundokre khangdaba huranba phabasidi power leti yana basatba haibaduni haibigi wa taroidra adongi thaba ningombam thawbal kyam sifai amaromdana la loidri sahumga taragong shuba kuki zaw wakhal munakhalo ITLF tombingi oiroidaba mangla na ngawgano nakhoisi serious oiba anaba ma yorakpada hanadi imphal laklambado lambi na khoina kaksarabanin haujukti Mizoram da natana upai liti Chusampur ki Mizoram sat paibisi leijadaba singdadi hena awapa mani aikhoi su khangdaba nati nakhoina wari to nakhoi loina fataba nati sagi wakhal sen makharana pulap mangthopani yoromgani nakhoi gi marakta su lan pamdaba law kholaw do aikhoi lan pamde oiruidabada leipak irang thoknaba sinbadi yawgano mina insilaga satkano yelawmigi wafam lapna thamlaga nungsinar laiminasi haibani mite aikhoinadi laingaktagi nakhoina phangba kota mayamda mite aikhoina kalak karisu laikhide aikhoidi khanbu khaludi nakhoina asum tarakani haibisi nakhoidi mi makhalam oiramle tombingsu apangba mayam khomjulaga manglangi politics tawduna leirano nangna laipakse irang thokanduna laiminariba mayamsi kyam wahale shiriba mayamsi ki teksak nangna lawba ngamlagadra nakhoisi pangbagi mathakta nabuk phataba masu yawriye kari wakaldagino nakhoina oiroidaba homeland pamlaklibtuna apangma nakhoisi India lenga ki langda thurabani nanthokpada warani nakhoigi agreement do tani nakhoise pangle khanduna makhoina themani kanade tombing lan silipna bo honasi matam leiringaida lan gi mangjaba tongjaba nangju khalangmani phattabani nakhoina tawribasi taibang mapuna nakhoi bu kaidanungda ngakpiroi hanagum nungsinana hingminasi matam sangtakhrabadi nakhoigi afaba karisu oiroi nasana nasabu manganana basinjagano maraksida amu kotugi highway blockade apangbasu oyuko matangna yeraktrabadi aikhoisu khulai oina paikhalakbus kanana khangmano ngasigi laingaksna Delhi ge ayaba ngairingai mite aikhoigi masing hantarakpana hanba tare kokina nongmaina landaralaga aikhoina ing tappa lawbagi matamdo natra prakhale aikhoisu pakhum pisi ngammi haibadu khangansi makhoina tawbani lansi makhoina handri phau mite aikhoina di kaidonungda haloidabani yeknaba maruf phangna manganduna ngasi kaplibi imasi hayengdi maningtamna momon minok tamansiko koi khidri nupi masa amaga nupa masa amaga leikhidabagi irangdo leikhidaba masa phauba phangdri amuksu haujik nupa masa aniamasu haijaningmadi asum kawkhibagi satnabidi lamdam sida anawba natre asibatana mangjai haibaduni aduna aikhoi section si lan loidriko yeknabagi lalong khangsi adomgi deni maibam singning awang
ꯑꯃꯔꯣꯝꯗꯅ ꯃꯍꯩꯔꯣꯏ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯒꯤ ꯑꯣꯖꯥꯒꯤ ꯕꯣꯗꯤ ꯄꯦꯟꯅꯗ꯭ꯔꯦ꯫ ꯖꯗꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯃꯍꯩꯔꯣꯏ ꯑꯃ ꯔꯦꯒꯤꯡ ꯇꯧꯕꯗꯒꯤ ꯍꯣꯁꯇꯦꯜꯒꯤ ꯕꯦꯜꯀꯣꯅꯤꯗꯒꯤ ꯇꯥꯔꯒ ꯁꯤꯈꯤꯕ ꯊꯥ 3 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯆꯦꯟꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯇꯤꯆꯔꯁ ꯕꯣꯗꯤꯅ ꯄꯦꯟꯗꯕ ꯐꯣꯡꯈ꯭ꯔꯦ꯫ ꯇꯤꯆꯔꯁ ꯕꯣꯗꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯟꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯅꯥꯡꯕ ꯐꯣꯡꯈ꯭ꯔꯦ꯫ ꯖꯗꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯕꯨꯙ ꯗꯦꯕ ꯁꯥꯎꯗ ꯄꯤꯈꯤꯕ ꯆꯤꯔꯣꯜ ꯑꯃꯗ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯇꯝ ꯊꯦꯡꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯟꯇꯦꯝ ꯔꯦꯒꯤꯡ ꯊꯤꯡꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯗꯨ ꯑꯣꯒꯁꯠ 7ꯗ ꯃꯉꯣꯟꯗ ꯁꯦꯅꯤꯌꯔ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯅ ꯑꯀꯟꯕ ꯔꯦꯒꯤꯡ ꯆꯠꯊꯕꯗꯒꯤ ꯖꯦꯌꯨ ꯃꯦꯟ ꯍꯣꯁꯇꯦꯜꯒꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯕꯦꯜꯀꯣꯅꯤꯗꯒꯤ ꯇꯔꯛꯂꯒ ꯁꯤꯈꯤ꯫ ꯃꯍꯥꯛ ꯃꯈꯥꯗ ꯇꯔꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯂꯩꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯟꯇꯤ ꯔꯦꯒꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯑꯃꯗꯤ ꯑꯦꯟꯇꯤ ꯔꯦꯒꯤꯡ ꯀꯃꯤꯇꯤꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯈ꯭ꯔꯕ ꯐꯥꯎꯕꯗ ꯆꯩꯔꯥꯛ ꯄꯤꯗꯅ ꯃꯇꯝ ꯊꯤꯟꯊꯍꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯔꯦꯒꯤꯡ ꯊꯤꯡꯅꯕ ꯊꯕꯛ ꯂꯧꯈꯠꯇꯅ ꯑꯁꯨꯃꯛ ꯂꯩꯔꯒꯗꯤ ꯑꯣꯖꯥꯒꯤ ꯕꯣꯗꯤ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯗꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯟꯇꯤ ꯔꯦꯒꯤꯡ ꯁ꯭ꯀ꯭ꯋꯥꯗꯅ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯃꯍꯩꯔꯣꯏ ꯑꯃ ꯂꯩꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯁꯇꯦꯜꯗ ꯃꯍꯩꯔꯣꯏ 35 ꯇꯥꯟꯊꯣꯛꯅꯕ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯀ꯭ꯋꯥꯗ ꯑꯁꯤꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯅꯤꯌꯔ ꯃꯍꯩꯔꯣꯏ 3, ꯕꯦꯡꯒꯥꯂꯤ ꯑꯣꯅꯔꯁ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯔꯦꯒꯤꯡ ꯇꯧꯗꯨꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯇꯥꯔꯛꯄꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯔꯥꯜꯗ ꯑꯦꯛꯁꯄꯦꯜ ꯇꯧꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯕꯨꯁꯨ ꯁꯧꯒꯠꯄ ꯐꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯂꯩꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯒꯖꯥꯒꯤ ꯃꯁꯖꯤꯗ ꯑꯃꯗ ꯍꯃꯥꯁꯁꯤꯡꯒꯤ ꯔꯣꯀꯦꯠ ꯁꯦꯝꯐꯝ ꯂꯦꯞꯊꯦꯡꯅꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯒꯖꯥ ꯁꯤꯇꯤꯒ ꯊꯪꯅꯅ ꯂꯩꯕ ꯖꯩꯇꯨꯟꯒꯤ ꯃꯁꯖꯤꯗ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯅꯦꯜ ꯁꯦꯝꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯃꯥꯁꯁꯤꯡꯒꯤ ꯔꯣꯀꯦꯠ ꯁꯦꯝꯐꯝ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯍꯃꯥꯁꯁꯤꯡꯅ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯈꯔꯒꯤ ꯂꯩꯈꯥꯗ ꯂꯩꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯗꯤ ꯔꯣꯀꯦꯠ ꯁꯦꯝꯐꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯏꯖꯔꯦꯜ ꯂꯥꯟꯃꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯁꯤꯌꯔ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯑꯆꯧꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯔꯨꯝ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ, ꯃꯣꯇꯣꯔ, ꯋꯥꯔꯍꯦꯗ ꯃꯤꯁꯥꯏꯜ, ꯊꯥꯔꯃꯣꯕꯦꯔꯤꯛ ꯋꯤꯄꯟꯁ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯃꯦꯇꯔꯤꯌꯦꯜꯁ ꯀꯌꯥ ꯂꯩꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯔꯗꯕꯣꯔꯗ ꯑꯃꯗ ꯔꯣꯀꯦꯠꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ, ꯔꯣꯀꯦꯠꯁꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤꯁꯤꯡ ꯎꯠꯇꯨꯅ ꯏꯖꯔꯦꯜꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯇꯧꯐꯝ ꯌꯥꯎꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯌꯥꯎꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯑꯗꯨꯗ ꯌꯦꯛꯂꯝꯕꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯁꯖꯤꯗꯀꯨꯝꯕ ꯙꯔꯃꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯇꯦꯔꯣꯔꯤꯖꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯍꯃꯥꯁꯁꯤꯡꯅ ꯁꯦꯡꯂꯕ ꯂꯩꯐꯝ ꯃꯁꯖꯤꯗ ꯑꯁꯤꯕꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯣꯟꯊꯣꯛꯄ, ꯍꯃꯥꯁꯁꯤꯡꯒꯤ ꯔꯣꯀꯦꯠ ꯁꯥꯐꯝ ꯂꯦꯕꯣꯔꯦꯇꯔꯤ ꯔꯣꯀꯦꯠ ꯁꯥꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯣꯇꯣꯔ ꯆꯥꯛꯌꯥ, ꯋꯥꯔꯍꯦꯗ ꯃꯤꯁꯥꯏꯜꯁꯤꯡ, ꯊꯥꯔꯃꯣꯕꯦꯔꯤꯛ ꯋꯤꯄꯟꯁ ꯑꯃꯗꯤ RPG ꯀꯌꯥ ꯇꯅꯦꯜ ꯃꯅꯨꯡꯗ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯩꯇꯨꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯁꯖꯤꯗ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝꯐꯝ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯏꯖꯔꯦꯜ ꯂꯥꯟꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯁꯖꯤꯗ ꯃꯅꯨꯡꯗ ꯆꯪꯂꯝꯗꯥꯏꯗ ꯍꯥꯟꯅꯅ ꯁ꯭ꯀꯦꯟ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯕꯣꯝꯒꯤ ꯂꯥꯡꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯇꯅꯦꯜ ꯁꯥꯞ ꯑꯃ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤ꯫ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯋꯥꯐꯝꯁꯤꯡꯗꯤ ꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯏꯖꯔꯦꯜꯅ ꯀꯣꯠ ꯇꯧꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯑꯜ ꯁꯤꯐꯥꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯇꯅꯦꯜ ꯑꯃꯗ ꯍꯃꯥꯁꯁꯤꯡꯒꯤ ꯁꯦꯜꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯑꯐꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯎꯠꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯇꯅꯦꯜ ꯑꯗꯨꯒꯤ ꯆꯪꯐꯝꯗꯒꯤ ꯍꯧꯅ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯣꯡꯁꯤꯡ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯗꯕ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯐꯝ ꯃꯈꯨꯜꯁꯤꯡ ꯂꯩꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯃꯥꯁꯁꯤꯡꯅ ꯏꯖꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯂꯛꯄꯗ ꯊꯤꯡꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯈꯤ ꯍꯥꯏꯅ IDSꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯈꯤꯕꯗ US ꯅ ꯏꯀꯥꯏ ꯈꯪꯗꯕꯗ ꯊꯧꯅꯥ ꯐꯕꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯄꯗ ꯑꯅꯤꯔꯛ ꯍꯟꯅ ꯃꯥꯏꯊꯤꯈ꯭ꯔꯕꯁꯨ ꯍꯟꯗꯛ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯇꯨꯅ ꯃꯁꯥꯒꯤ ꯑꯣꯔꯕꯤꯠꯇ ꯆꯞ ꯆꯥꯅ ꯊꯝꯕ ꯉꯝꯂꯦ ꯍꯥꯏꯅ ꯉꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫
ꯊꯧꯑꯣꯡ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯨꯡꯁꯤꯟꯅꯕ ꯀꯥꯡꯕꯨꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯨꯑꯦꯟꯅ ꯊꯝꯈꯤꯕ ꯁꯦꯡꯁꯟꯁꯤꯡ ꯊꯧꯑꯣꯏꯗꯅ ꯏꯀꯥꯏ ꯈꯪꯗꯕꯗ ꯊꯧꯅꯥ ꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯩꯔꯛꯈ꯭ꯔꯦ꯫ ꯍꯟꯗꯛ ꯅꯧꯅ ꯊꯥꯒꯠꯈꯤꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯑꯋꯥꯡ ꯊꯪꯕ ꯐꯤꯌꯣꯡꯒꯟ ꯄ꯭ꯔꯣꯚꯤꯟꯁꯇꯒꯤ ꯀꯥꯞꯈꯠꯈꯤꯕꯅꯤ ꯑꯃꯗꯤ ꯃꯥꯂꯤꯒꯤꯌꯣꯡ-1 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯦꯇꯦꯂꯥꯏꯠ ꯑꯗꯨ ꯃꯁꯤꯒꯤ ꯑꯣꯔꯕꯤꯠꯇ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠꯅ ꯔꯟ ꯇꯧꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ KCNAꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯀꯥꯞꯈꯠꯈꯤꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯈꯤꯕ ꯑꯗꯨꯒꯤ ꯁꯛꯇꯝ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯁꯥꯏꯟꯇꯤꯁ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯗꯅꯕ ꯁꯦꯡꯁꯟ ꯀꯌꯥ ꯊꯝꯖꯤꯟꯈ꯭ꯔꯕꯁꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯁꯦꯡꯁꯟꯁꯤꯡ ꯑꯗꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯇꯦꯔꯦꯁꯅꯁꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯈꯤꯕꯒ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯔꯤꯌꯦꯛ ꯇꯧꯔꯗꯨꯅ ꯍꯥꯏ ꯏꯪ 2019 ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯨꯛꯅꯕ ꯑꯁꯤ ꯍꯟꯊꯍꯟꯕ ꯌꯥꯅꯕ ꯀꯌꯥ ꯂꯩꯈꯤꯕꯗꯨ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯉꯝꯈꯩꯗ ꯃꯍꯧꯁꯥꯒꯨꯝ ꯁꯔꯚꯤꯂꯦꯟꯁ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯍꯤꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒ ꯂꯩꯅꯔꯝꯕ ꯃꯤꯂꯤꯇꯔꯤ ꯇꯨ ꯃꯤꯂꯤꯇꯔꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯗꯨ ꯇꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯅ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯁꯤꯑꯣꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯇꯦꯂꯥꯏꯠ ꯍꯦꯛ ꯊꯥꯒꯠꯈꯤꯕ ꯃꯇꯨꯡꯗ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯑꯃꯗꯤ ꯑꯣꯒꯁט ꯊꯥꯗ ꯑꯅꯤꯔꯛ ꯍꯟꯅ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯔꯕꯤꯠꯇ ꯊꯝꯕ ꯉꯝꯗꯅ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯟ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯔꯀꯔꯁꯤꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯦ ꯇꯥꯏꯋꯥꯟ ꯏꯟꯇꯔꯅꯦꯠ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯥꯏꯋꯥꯟꯗ ꯂꯩꯕ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟ ꯁꯦꯟꯇꯤꯃꯦꯟꯠꯁ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯅ ꯇꯥꯏꯋꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯟꯗꯛꯇ ꯇꯥꯏꯋꯥꯟꯒꯤ ꯃꯤꯗꯤꯌꯥ ꯈꯔꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯕ ꯑꯔꯥꯟꯕ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯍꯤꯔꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯁꯤ ꯑꯣꯟꯂꯥꯏꯟꯒꯤ ꯒ꯭ꯔꯨꯞ ꯈꯔꯅ ꯄꯣꯁꯠ ꯇꯧꯔꯛꯄ ꯋꯥꯔꯣꯜ ꯈꯔꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯔꯀꯔ ꯂꯥꯈ ꯑꯃꯔꯣꯝ ꯇꯥꯏꯋꯥꯟꯗ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫